Kanagumba mioisingna drug user singbu fahaninglibani haiduna nampuda phaba amadi social media da hekta thagatuna viral chathanbagi thaba asi tawbiganu madugi mahuta social welfare department ki toll free number da pau pibiduna mioi adobo ningthina treatment tawnaba honaminasi haina CoNE gi president RK Nalini Kantana appeal tawrakli wafam asi Manipur da haukiba matam khara sada drug user singbu nampuda faba amadi social media da thagatpagi thawdo kaya thokliba siga mari leinana impact news ka khanana unaba mada fongdokhibani unabaduda Nalini Kantana makha taraduna drug sizinaba sina mioi adugi pukning wakhal amadi hakchang sokhanba khaktanatana mioi adugi imung manung amadi khunai asida achoba chaithengpi loinana English amaga chamapan ga marifugi matamdagi Manipur da drug ki issue asi achoba issue ama oiduna drug user singbu leingak na faduna jail da thambagi mathakta club maira paibi amadi yawolup singnasu akan bachaira kaya pikrei hairi bachairak sing aduna drug chaba thingba ngambagi mahutta hana fongna drug sizinaramba mioi singsu lotlaga leikhibadagi Manipur da HIV H ki laina asi pak sanna sandorakhi drug sizinaba thinge hairabadi makoibu ningthina treatment tawbasi mathau tai haibasi khanglagasu mioi kayana drug user singbu nampuda phaba amadi miyam mangda khongoinabagi thawong ama chatharakli haina nungaitaba fongdokhi ngasi su adumak drug sari basingi natai chada video mayam ama social media de hekta thagatuna khongoina bibagi mohota social welfare gi leiba toll free number du da contact tobiraga moibu kamaina mateng pangbiba yage honaminasi Manipur da NUPI gi rehab masing hengatpa mathau tai service hengatpa lomda miyang sangmin bana phagani khanjai masiguma thawong asi ekhoina leptaba tarabadi hanagom amuk underground oikhraga government na makhoi gi damakta piriba servicing si laudadana amuk HIV wangkhatkibagum atai atopa bloodborne virus sing haibadi hepatitis B hepatitis C wangkhalaktuna public health ta chauna implication la oi hainingai leite Nakalamaromda National Viral Hepatitis Control Program gi makhada set asidagi hepatitis laina maru fangna muthanaba lengakna paikhaliba thabak singi matangda Nalini Kantana makha taraduna World Health Organization na malemdagi hepatitis laina asi kumjali singani kuntra fawgi manungda maru fangna muthatnabagi damak paikhaliba thabasi khara hena khumang yangsinba mathau tari maru oina laina asiki model treatment center oriba rims amadi Janims hospital da handakta viral load ki testing kit leitabadagi testing amadi treatment gi khudong chadaba khara nanghi loinana district sing da hangliba testing amadi treatment gi center sing asisu CoNE thiziluba matamda Thobal amadi Bisnupur district hospital gi oina thabak fana tawragasu atai district sing dadi ahoba kaya haujisu leiri maram asina lemhoriba district sing asidasu lengakna testing machine sing suna thambagi mathakta staff masing hengathanba asi yamna mathau tare hairakli thibadi ngasi Janims Rims Thawal Bisnupur hospital da tawriba makhalgi service akoina district kharada di sothana leiba uri ngasi district kharana phagalakotagi hepatitis C amadi hepatitis B gi screening diagnosis treatment loina na vaccination gi rate wangkhala ga su ngasagi sitha hauriba sothana chalairiba district sing sida kita government na miyang changbiraga ngasi government na cover tawriba mi masing se hena expand tawraktana khoigi cure tawbugi masing su hengalakani loina na vaccination tawbugi changsu wangkhalakani haibagi thaja basit lai